School singda mathau taba toilet facility lay hanaba leingak na thabak kaya lokhlabasu maintenance watpa staff ningthina leitaba amasung ising phangdaba kaya na mahiroi nupi macha singna maruoina Thaagi Khongkap Lakpa Matamda school Chattabagi Pheebam Thengnari Center ki Ministry of Education ki Department of School Education and Literacy ki Makhada Educational Management Information System ama oiba Unified District Information System for Education plus UDICE plus na Lakpa report amagi matung inna Swats Vidyalaya kumba initiative ke Makhada school singda anoba toilet sink sakrabasu mathau taba sanitation facilities sing leitabana mahiroi nupi macha sing adumak khudongcha daba kaya mayoknari Manipur da leiriba school singda leiriba toilet facility chanipan ga Manipur tara matik chab infrastructure matik sadabana mathau tawdraba toilet chanipan ga Manipur gi manungda nupi macha singi apunba toilet facility lising ahumga Sanipan Manipur tara marigi manungda chambriga kunni aduga nupa macha gi toilet facility lising mariga supna taragi manungda chambriga humfutarani School chahumga tarada electricity leihalabasu power supply leitri UDICE plus ki report asina makha taraduna apunba mahiroi lising mapanga chamaga tara manga galoinana school chahumga marifu humdoida oza amamam khaktamak thabak tawri oza lising kun mariga chamapan kunna secondary level da takpi tambiri oza lising nipan ga chatret ka supna mangana pre primary dagi class 5 fawba aduga oza lising taret ka sanipan humfuma thoina class 6 dagi 8 fawba mahiroi sing takpi tambiri hairi pre primary dagi secondary level fawba mahiroi chada humfumari dasmik mangana private school da mingchali aduga mahiroi chada kuntra mari dasmik humfu mangana government amasung government aided school sing da mingchali amaromda gross enrollment ratio GER da yengbadasu schedule caste mahiroi singi oina GER asi chada chama oi schedule tribe mahiroi singi oina di GER asi secondary level da name na lady class ki matungina pre primary dagi class 2 fawda GER asi chada marifutara mathoi dasmik mapani class 3 dagi 5 fawbadana ratio asi chamaga kuntra dasmik mapan class 6 dagi 8 fawbadana chada marifutara nithoi dasmik nipan amasung class 9 dagi 12 fawbadana GER asi chada humfunipan dasmik taret ni hairi school lising mariga chatruka humfutarukta leiriba mahiroi lak taruk lising humfutara humdoiga chamaga tarani panda oza lising nimfumathoiga chamri marifutarana takpi tambiri pupil teacher ratio na tarataruk dasmik amani changsata school amamamda oza mapanda mapan lei haina report asina makhata phungdorakli